Healthcare haibasi hospital fazahan ba aduna te hospital adugi doctor staff amadi infrastructure su matik chana laiba mathau tai haina Chief Minister Nong Thomam Biren phongdokre. Merchandise 94 haina mingthon ba company amana Loktak Day 2022 ga mari leina pangthokkiba competition singda makok mathang takraba singda pigadaba sale gi mana ngasi fawba pithoktre company gi miyoi sing lot khri hari. Amadi border town Moregi manung chana laiba M Shimal village ta yum ani maina tumna chakre lupa lak tarataruk henbagi malchang mang takre. IS News meeting tabiri ba pum namak po ahan magtada Monica Mayengwam na taram na ukchari COVID-19 dagi ngathok na ba khuttoin hambiu hand sanitizer sizinabiu mask upiu fit taruki distance thambiu yariba makai vaccine dose na kapthokpiu chection ba haibasina pum namak yaifabani hojik pau sandok na pisari lamdam asigi hai singbana malemgi miyamda saktak libani chahi tara rom asigi manungda ahongba chawkhatpa Manipur ama semgat na ba hotnaragani haina Chief Minister Nong Thomam Biren na phongdokre ngasi Imphal East ki Wangkhai Andro parking da nauna saba Wangkhai Eye Hospital maikum hangdokpagi thoramda wafamasi Chief Minister Nong Thomam Biren na phongdokibani Thoramada Manipur Legislative Assembly ki Speaker Thokjom Setyabrata Health Minister Sapam Ranjan Wangkhai AC ki MLA Thangjam Arun Kumar Sir Sankaradeva Netralaya Hospital ki Founder Medical Director Harsha Bhattacharya amadi Wangkhai Eye Hospital ki Director Dr. Sarungbam Bobina athoiba mitunglen oina sarugyaki Chief Minister and Biren na makhatardana doctor nurse amadi police ki thaudangda hospitality wahiwata wangang sangang amadi lamchat sajat phajaba mathautai healthcare haibasi hospital phajahan ba adunate hospital adugi doctor staff amadi infrastructure su matik chana laiba mathautai laingakna paikhatliba health for all gi migi makhada khul marfu nipanda laiba miyoi lakh ahum henbada lemna layeng ba haukre Mit haibasi hakchangi maruai bakayat amani chawkhatlakpagi matung ina mit uramdaba adu anauba khutlai kaya puthорактuna chada marfudradi mit ki layeng da mai pak pangamle covid laichat thengnakhiba aduna thauna ama oiraga haksel gilamda angamba thakta paikhatuna kanna semgatli Churachandpur Medical College Siza Medical College Bani Cancer Hospital Jenims Cancer Hospital na chingba sing asi health ki lamda khumang chawshinna ba honari Solar power season aduna Churachandpur, Tamenglong amadi Senapati gi hospital singda laying bagi thabak chathaba haukre aikhoi gi chatnabida nadrimakai hospital da checkup tauba chatnade maramasina yumthong khuding chatuna health for all gi makhada laina taramathoi lemna test taubagi tauba haukre haiki doctors ba nurses ki main city kaintanate hospitality Doctor lakpada na ba fare harise doctor lai haiba kada na ba do sok puksari ba harau jari ba nurse ma sarak pada na ba do dagi da harau jari ba patient du ki family da harau jari se doctor du ki hospitality wahi wata wangang sangang nursing du ki tawri ba wahi wata wangang sangang aduk ma mayam du da yamna depend away aduna doctor sindagi aina su always ai haijabani doctor profession aduga police seven no mai ba ga musiga sorry na habiya aduna koi doctor da su madu hita to soi bine soi na ka prene na habiya de amna kari haita humanity gi amari leina ba human service gi amari leina ba adu mo ibani na mangolo bio Ophthalmologist oina horakhibi Wangkhai Eye Care gi Director Dr. Sarungbam Bobina mahaki Makupok Dr. Gunamani gi mamingda organization ama linkhatuna Gunamani Eye Clinic haina mingthonduna linkhalaktuna thabak tawraklaba tungda Wangkhai Eye Hospital asi nauna hangdokpani haiki 12 years back from now, I was a young ophthalmologist trained at some of the best centers of India, namely Sri Sankardev Netralaya and Sankar Netralaya Chennai. But I had no place to work back home. I started in a single room clinic with some basic equipments and there was no looking back. Slowly, I grew up to a small organization as Gunamani Eye Clinic with 10 staffs. The trust and love of my patients has given me immense opportunity to grow fast and aim for higher.
Haukiba October taretagi mapan faba namit humni chupna chathakiba chahi asigi Loktak Day lisingani kunithoi ga mari leinena pangthokiba competition singda makok mathang takraba singi sale gi mana ngasi fawa pithoktre haibagi wakat lakli Merchandise 94 haina mingthonba company amana sinkiba kumhai asigi aroiba namit October mapanda saktak che amadi dummy check piramlaga sale gi mana ngasi fawba pithoktana leiri haina kumhai asiga mari leinena pangthokiba short film competition gi best script writer takiba sapam Boris na phongdorakli Manipur Press Club tangasi pangthokiba pawgi mifam amada Boris na kumhai asiga mari leinena short film photography amadi spot painting competition sing pangthoki competition ahum asida makok mathang takraba miyoi mapanda thoram asibu sinliba merchandise 94 gi managing director Haisnam Sivananda Elias Jackson hanagi minister H Sanayama amadi Loktak Development Authority ki chairman M Asini Kumarna khotyek piba saktak che amadi dummy check sing kumhai asigi aroiba numitta khutsinnarakhi Hariba dummy check sing adu tha adugi kun fawbagi manungda update tawgani haina thajaba piramlaga makha tana paw fawnaba ngamkhidabani haiki lamdam asigi hawgatlakliba artist singbu ninghanaba pohanliba thodok asi matungda amuk hanna thoktanaba mari lenaba singna mityeng changbiu athuba matamda competition sing aduda makok mathang taraba singi phangpham thokpa selgi mana company asina pithokadabani amadi artist singbu namthak tawramba thodok asida chenariba Haisnam Sivananda Elias Jackson hariba miyoi asigi mathakta mari lenaba singna akanba mityeng changbiu haina mahakna wakatkhi Pasha yamba senfam su nate kathok pagasu kaide nuksibai man lawba hunade khanle khoisu lawdragasu sinbiriba organizer sing mai tawdana matungdasu lamdam narakadra yam lamdam nagan balibak ni nago twain sila silaga sendongi khallaga ekta mathang mathang sum tawrakadra tamnarakadra mayam lamdam narakadra haibagi kaino duda wakhalon duda mari lainaba sing da haijaning go fam khaktangdi khoigi dummy check clearance ma tawiba athu matamda yari makai thuna aduga merchandise 94 gi MD oriba ai chibanda sagolban bijoy govinda kelima kong ma si mari lainaba sing na thidok piraga magi karino kaino kamai tawuno ma tawsi gi thongdi am la labren kaliman tawgi se sigumba si ai di scammer boy ge moje moi gumba sigumba si khara thidok pirga suma tungraw lamdam nadana ba param tang tambi si Nakalamromda kumhai asibu sin lan mabagi damak merchandise 94 hariba company asina outsource oina nekiba miyoi singi laktagi KH Telista phongdorakpada kumhai asigi damak tha ahum mari wat ingai hauna company asina chen chong hallaga phangpham thokpa sale pi dena lakli haiki mahal makhata duna competition singadu sinbada outsource oina yaurubana artist singna makhoi bulana uriba asisu tawbiganu haiki artist singi phangpham thokpa sale gi mana pithoknaba amadi outsource oina nekliba singi khutsumal pinaba sagolban Bijoy Govinda Keli makhongdagi merchandise 94 gi managing director Sivananda Elias Jackson bu unanaba kayarak honarbasu ngasi fawba thiba khangdana leiri mahak mayumda thiba changlubada imung manungi maigedagi fazadaba wahi wata sizinalakpada natana thodok asigi daita pumba outsource oina chen chongkiba singna pugadabani haina maral sirakpa haibasi laibak thibani athubma tamda mari lenaba singna Jackson hariba miyoi asi thidokpidura artist amadi outsource oina chen chongluba singna nangliba awaba asi ko hanbiu haina phongdoki company sigi employee mak sunate aduga event sigi oina akhoi di mana piriba role dugi matungina akhoi su loktak sig damakta ni hayuna akhoi su angamba mateng pangaga physically and mentally loinamak pangakanda chian baneba aduga akhoi management fees pigani hay adusu pidana adum mase load khreba huji boksu adum thiba phangdana leiri magi history thiganda su mamang da su khara leiramba male akhoi na kona history magi yengba kanda su hujik su maji kadai da lei no kari no magi information ambo akhoi da khagande aduga sigi event ji sinba matam sida resource khara laiba du su akhoi da su adum transparent oidaba hay tare mana thopa du mana kaino du ma dum lotion gi bakhumba khara lai ba sumale Border town Moregi manung chana laiba M Shimal village da yum ani maina tumna chakhrei ngarang numidang pung 9 rom tabada More ward number 9 new More laikai ga nakna laiba M Shimal village da laiba yum ani maina tumna chakhibani maina tumna chakhraba yum ani adu jangmang tauthang chahi yangkhai humdoi apokpa laikhidraba yangso tauthang amade ngamjagin mate chahi 35 apokpa Jameson mate gini haire
mai chakpa duda jangmang tawthangi lupa lak mapan romgi oigedaba mal changsing maina tumna chakhi aduga ngamjagin mategina lupa lak taret romgi mal chang maina tumna chakhi mai chakpagi thaudok adu electric short circuit tagi oiramba yai haina panari loinana mai chakpa thaudok aduda more fire service ki kangbu yauna local water tanker vehicle sing amadi local miyamna numidang athengwa phawwa mai kanbagi thabak chathaki hairi Lamdam asigi inad lining amadi culture yokhatpada lengakna ahen mamit yeng changbiyu haina Chief Minister N Biren gi pukning chingshilakli wafam asingasi Jawaharlal Nehru Dance Academy da pangthokpa mapan suba International Sankritan Day ga mari lenana Observation Committee asigi General Secretary MAYENGBAM Setyabanna phongdokhibani Mahatma makha taraduna UNESCO gi Intangible Cultural Heritage of Humanity gi manung chanlaba Manipur gi Nata Sankritan bu yokhat pagalonyana tungi mirolna lamdam asigi ipa ipuna chatlamba liglam kaidanaba hotnamina si haina appeal tawki loinana tongan ba academy institution amade sangsthan kayana su ngasi fawbada nat sankritan bu yokhatnaba hotnaduna lakli haiki ngasi pangthokiba mapan suba International Sankritan Day aduda Sankit Natak Academy Award yumnam jatra Ningombam Irabot Hamadi Manipur Cultural Integrity gi President Aribam Brajakumar Sharmana Jingbana Maru Oiba Myoy Singh oina saruyakhi Kaudana ipai puna chalam lam sini jiba atmana paramatma phanga ishor gi manaka nungai na leina ba mioi ba da hingsa yauda ba nungai ba amasu shanti obe piwa ngamba amasung uthok na koi gaura lila ga na yam phajaba api ko angang sehi taruk te na sehi time pangwa gi manung da leiga da ba angang ga tambi ga da discipline gi yamna phajaba art form sumang khudung te kalam mayam do sidi matam gi session na loina mang khre hingsa thoksal lagle hojik te adun hingsa sibu shanti oina pigi hai taraga di Manipur sarkar gi law and order fan gi targadi honorable CM matam chana akhoi gi leiriba culture singa se mamuta na yokhat piu mamuta na wagi phal hapi raga thambiri haraga na sankirtan UNESCO chan khibagi numit ase adipalno culture na su silli loina na lanai NGO sing jina kharga tawjari ba kharase siju akhoi gi funding kharaga dang haira ko matan pibi re haraga artist indugi makhoi gi tawjari ba dugi mahai do khaitang phangan biraga di honorable CM gi puning ju chingsan jari Singju Yokhat Palup SYOL Manipur gi mitye makhada Singju Festival Committee na sinuna tha sigi kunipan dagi lakliba Englishing ani kulhumdoi gi January nipan fawba punna numit 12 ni chupna taruk suba Singju Festival pangthok lagani haina lauthokre Save our indigenous food, culture and integrity haiba paujilda haingang da leba margin polo complex ta pangthok kadoriba kumhei asigi manung chana tongan ba thoram kaya su pangthok na ba sem saduna leiri haina committee asigi chairman gi thaupuri bi Imphal East Jilla Parishad ki adhyaksha P Bimolana hairi Manipur Press Club ta pangthokiba pawgi mifam amada Bimolana ipa ipu singi haktak tagi leireklaba hakchang da kanaba piba manama sing asibu yokhatnaba hotnabana kumhei asigi maru oiba pandamni haiki Mahatma makha taraduna kumhei asida Assam Tripura amadi Bangladesh ta choina khundakhraba maidei furupki chana thaknaba stall sing yauna lamdam asigi handloom amadi handicraft ki pothok sing gi oiba stall sing hangani masigi mathakta singju run Haina Mingthonba Mega Marathon Race Singju Cycle Rally Sakhenbi Changdamnaba Miss Singju Contest Yauna Yelhongai dagi khunda minaraklaba lamdam asigi Purup Singi Nat ki oiba Jagoi isai sing miyam da khudol tawgani haiki iramdam asigi ariba manama sing nat masana amadi iyong amasung khutsa haibagi pothok sing yokhat kadauriba kumhai asibu khwai khipikna saugat minaduna mapung fansi haina fause lakti Maybe mayuga koi sinju ba yauraga sa isu punching changaba ngai phanaba
ꯑꯩꯈꯣꯏꯅ ꯊꯧꯅꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅꯥ ꯏꯄꯨꯅꯥ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯁꯤꯡꯖꯨꯁꯦ ꯃꯌꯥꯝꯅꯗꯤ ꯃꯇꯧ ꯃꯥꯟꯗꯕ ꯑꯃ ꯍꯦꯛ ꯊꯣꯔꯛꯄ ꯀꯥꯟꯗ ꯁꯤꯡꯖꯨ ꯌꯥꯎꯗꯕ ꯑꯃꯠꯇ ꯂꯩꯇꯕꯅꯤ Manipurda tatana ising ichau amadi ikang thogliba asi lengaki kanglon soibanani haina Manipur People's Democratic Front MPDF na maral siragli ising ichau amadi ikang tatana thogtuna miyamda chauna khodong chadaba piriba asina takpadi lengaki loisang mari Agriculture Department Water Resource Minor Irrigation amadi CADA asi mathau tawdre takpani haina front asigi Secretary Sapam Samungona phongdorakli ngasi Manipur Press Club da pangthokpa paw mifam amada samungona laibak asi atai state singa changdam nabada ka hena pikhraba Manipur gi tampaki mafam singda leiriba labuk kharakhak asida matam chana ising yauhanba ngamdaba amadi ichaudagi ngakthoknaba sinma ngamdaba haiba asi laibak thibani laingakna loisang mari asida chahi gi oina thadariba selfam asiga orakliba phibam asiga chanadri Mamangaida Laizaramba ithai laukong singi chada marfu hena mangsalakliba asi kannaba honabagi mathakta tampak fauduna chiliba turil singi khongnung sing fit taruklom luna tauthabagi tangai fadaba leiri kum khudingi laumi singna nangliba awaba asidagi koknaba laingakna matik chaba kanglon sembiduna iramdam masigi lawuk sing chahi chuppa sanghannaba honabiu haina mahaknam phongdokhi Valley की एरिया से इधर लोकताक ले खाइदोक्रबा स्कूल कॉलेज सरकार की बिल्डिंग मार्केट लोइना खाइदोक्रगा लौबा यारिबा मफम असे येंबदा लोइना खंगरबा ngakani yamna sawba jaga nate asugma yamna sawba jaga nataba sideida ikang thoe nong chudre labukte ising leitre laugi panba yadre haiba nong chure labukte ising loina chawsandana lauba yadre na haiba se masi department mari sigi thabak su tawdre aibigi yamna la mayek larba kudamne Nakalamaromda front asigi president ki thawpuriba Olipog asigi hanagi MLA and Nodia Channa Lomi singda matam chana ising yauhanba ngamdrabadi har fana charabasu chathok leina pothok pangamloi kum khudingi ikang amadi ichauna maram oiraga pothok handharakliba asigi daita lengak asina pugadabani haina afongdokhi Ithai lokong phanaba punamaksu honagadoneba minor irrigation agriculture department kada haiba punamaksina ising phangnaba honabadudi Manipur da yu dieba maru aina lau riba singhe masagi lau leino ubona ayamba oideba adu lauksan piba taba lauksan piba ngamdabna awaba mruerba aduga mahajun ju singkamri phau thoktrabani mahajun phangdaba taba adu pungmang mangminaba taba maduna masipun makte thokna baidamakta sarkar na ising phangnaba punamakse honaba tabani maru aina madugi daitari kana logudega sarkar na logudobune Handak pangthokadoriba TET exam ki damak Manipur gi tongan mafamda center pibagum jiribam dasu center PBU haina all jiribam TET 2022 appearing candidates association na mari leinaba singi pukning jingsilakli ngasi jiribam da leiba lisingani kunithoi da tet Tagadaba candidate singi oiba apunbagi mifam ama Jiribam Higher Secondary School gi campus ta pangthoktuna all Jiribam TET 2022 appearing candidate association haibalup ama semkhre nauna semlaba association asigi oina atom Rajiv Maitei convener Hassan co-convener amadi TH Ratan Singh TH Rojen Singh amasung E Malem Nganba Singna executive members oina thawpuragani All Jiribam TET 2022 appearing candidate association gi convener Atom Rajiv na phongdokibada Jiribam da leiriba TET gi exam thagadoriba candidate singna Imphal da exam thaba chatpada khudong chadaba kaya thengnariba sing asi khangbiduna lisingani tara mari amadi lisingani tara mapan gi TET gi exam asigi center Jiribam da PBK maramaduna Manipur Lengak Department of Education SK Makhada handak pangthokadoriba teacher eligibility test TET gi exam asisu Jiribam da center PBU haina phongdokhi TET ki exam asi thaba matamda Jiribam da gina Imphal mayonda thagadoriba exam center sida chatpa matamda jiri leiriba TET thagadoriba candidate singna thengnariba awaba mayam ji khangiduna matam amada mamangda 2014 amadi 19 da TET thaba matamda center PBB logum
हंदकी चाही अखोगी डिसेंबर की तांग 35 थागदोरिबा पांगथोकदोरिबा एजुकेशन एस की अखोगी टेट की एग्जाम असिदसु जिरीबाम की कैंडिडेट सिंग खनबिदुना हारिबा एग्जाम सेंटर असि जिरीबाम द पिबिउ हाइदुना ऑल जिरीबाम टेट 2022 एपेयरिंग कैंडिडेट एसोसिएशन की माइकेदगी मरी लेनबो अथॉरिटी सिंगदा अखोय अपील तौ सगोलबन केंद्र के एमएलए आरके इमोना साइवोम विलेज चर्च साबद मतेंग ओइनबा लुपा लाख अमा खुदसेनखरे आरके इमोना कम्युनिटी हॉल अमसु लोकल एमएलए गतानदुना सागनी हाइबगी थाजबसु लमदम अदोगी मियामदा पीकी वाफमसी आरके इमोना महाक अमसुंग मिनिस्टर लेटपाउ हाउकी पुंगसी साइवोम विलेज अथॉरिटी ना सिंदुना तरामना ओकपगी थौरम अमदा फोंदोखिबनी थौबाल फॉरेस्ट डिवीजन की DFO DH लोकेंद्र की मिडे मखादा थौबाल रेंज की मनुंग चनबा इको पाता ngasi अंगनबा अयुक्तगी हौना उचेक फानबा लांग थाकपसिंगी मथक्ता ड्राइव चथखरे पातगी कारकपा मियोइसिंगसु उचेक यावरकप्रा हाइदुना चेक तौखरे थौबाल फॉरेस्ट रेंज की डेप्यूटी रेंजर MD असलमना लुचिंगदुना चथखिबा ड्राइव अदुदा थौबाल रेंज की मनुंग दलैबा बीट ऑफिस सिंग मयाई कैथेल बीट ऑफिस यारिपोक बीट ऑफिस अमसुंग हाइरोक बीट ऑफिस की स्टाफ सिंग सुसरु याखी ड्राइव अदुगा मरी लेना थौबाल रेंज की डेप्यूटी रेंजर MD असलमना अरापा मफमदगी चक्ता बलाकलिबा लमलक की उचेक सिंगबो कन्नबगी पांदमदा ड्राइव चथदुना लाकपगी सरुक अमा ओइना इकोपात के अताउपुंग एरिया सिदा ngasi ड्राइव असि चथबनी हाकी मफम असिदा ममांगदगी ड्राइव चथबा मतमदा उचेक फानबा थाकलंबा लांग मसिंग खंगदना फागतखी अदबो ngasi मफम असिदा उचेक फानबा लांग अमता थाकलमद्रे अमदी लमलक की उचेक कयामरुम सु मनिंग तमना चक्तादुना लेरमले हाइना अपेनबसु फोंदोखी मफम असिदा अखोई लांग थाक्तना उचेक फाबगी लमी उद्रे लांग फंगद्रे लंबी की मताइदा फार्म सिंगदा उचेक मरांग कायना ताबा अखोई थेंगनजरी nganu सुरेक nganu उरेन हारिबा उचेक सिंग मरांग कायना अखोई लंबी की मताइदा दुम उई थेंगनै हारिबा उचेक सिंग सिना लेरिसिना ताकुदी लांग थाकपा मफम असिदा लेक्ट्रे कोइबदा लेबा प्रजा सिंग अखोई फॉरेस्ट डिपार्टमेंट दा सपोर्ट तौदुना उचेक फाबगी थबक तोखरे हाइना लौई अदु मसिगिदम अखोई फॉरेस्ट डिपार्टमेंट हानिया लेतरा थागचरी अदुगा मफम खरदा नोमई पाइदना अमदी पोइजन सीजनदना उचेक फाइ हाइना ताइ अदुबु पार्मेंट की मैकेदगी थेंगनरबदी हारिबा मियोइसिंग अदु वाइल्ड लाइफ प्रोटेक्शन एक्ट 1972 की लॉ की मतुंगिना दंडी फंगनी Mayon Society Jiribam na sinuna pangthokiba first pre-matric merit test amadi ningtham lamjel da saruk yakiba magok mathang tarakba mahiroi amadi sanaroi singda khudol pot yen thokpagi thoram ama ngase Jiribam gi Babuparada leiba Jiribam Municipal Council gi multi utility complex ki auditorium da society asina sinuna pangthokre ngasi gi thoram da Juri College Jiribam gi principal Dr. TH Randhoni Devi Mayon Society Jiribam gi president Konjengbam Ratan Singh amadi Deputy Zonal Education Office Jiribam gi Inspector of Schools Lukram Roshan Mitay amasung Jiribam Olympic Association gi President L Ranjit Kumar Singh na athoiba mitunglen Singh oina asaru yaki All Manipur Ethnical Socio-Cultural Organization AMESCO gi kunma panrak suba mampok kumun thoram pangthoki bagaloinana tongan ba yel hau furup sing da yai paujel pirekli thoram ga mari lenana poirei nawakol amasung yai bilen children home da AMESCO na ngamjaba phirol boy kolom amasung achamba chocolate ama chaminaduna angang sing bupukning thagot ki pikliba angang sing asisu aikhoi gi tungi yumbini makhoi gi damak ngamjaba khara AMESCO na mating pangjabani amadi hena phaba kunai ama oiraknaba haina su yaifa paujel pirakli leibak miyam na su AMESCO na chingburoi tambiroi ani gi marida hena chetsinaba honabada angama mating pibiu amasung ningsing numit thoram asiga mari lenena tungan ba mafam da su makhata na thoram kayamarum pangthoki gani haina AMESCO की president in charge W Chingle mana फोंदोरकले G20 मिफम ngsidagi Udaipur Rajasthan da haudokhre numit marini chathagada मिफम asida G20 gi Sherpa Amitav Kantna chair lauduna European Union amadi special invitee Laibak Singh yauna Laibak Taramapanna saruk yagani G20 Sherpa mifam asena इतिहासिक ओइरबा उदयपुर सिटी बु इंटरनेशनल टूरिस्ट डेस्टिनेशन अमनी हाइना उत्पदा G20 ना चाउना मतेंग पांगदौरी निमित मरिनी चुपना चथगदौरीबा मिफम असिदा टेक्नोलॉजिकल ट्रांसफॉर्मेशन ग्रीन डेवलपमेंट अमसुंग लाइफ याउना
Hojik malemna mayoknariba issue kayagi matangda khanagani. Haukiba pung kunmari da India da nauna miyoi chani kuntaruk COVID positive oirai laina asta maram oiraga miyoi ama lekhidre. Fagalapagi chang chada marfudra nipan tasmik nipan shinoiri apunba confirm case na koti mari lag nifutaru lising humdra humdoi chahum marfudra ni thoi yaukre. Active case na lising mari chamanga kunma panda hantharakle laina asna maram oiraga lekhidaba migi masing na lag manga lising kuntra chaturuk kunipani laina asagi naba phoduna discharge tawkiba migi masing na koti mari lag nifumathoi lising kuntranipan chani kuntramangani laina asagi ngakthoknaba vaccine kapthokiba apunba migi masing na koti chani taramapan lag marfudra humdoi henkre Malemgi oina COVID lachetna khwaidigi hena sokhalaba laibak singi manungda USA na ahanba India na ani suba amadi France na ahum suba da leiri awang nongpok state singi oina Assam na ahanba Mizoram na ani suba amadi Manipur na ahum suba da leiri Sankritan gi thaugal pangthokpa matamda niyom ama ngakna chetpa mathau tai haina Art and Culture gi Commissioner M Joina phongdokre ngasi Jawaharlal Nehru Manipur Dance Academy na sinduna JNMDA mandapta pangthokiba anirak suba Sankritana degi thoramda wafamasi Commissioner M Joina phongdokibani thoramadada masak nairaba Sankritana Guru L Lakpati Singh amadi maru oiba Sankritana gi oja Guru Singh sarugyaki thoramadu kamari lenana tongan ba artist singna Sankritan amadi isai jagoi sing su utki M Joina makha taraduna luhongba amadi thoram kaya pangthokpada Sankritan asi maru oiba saruk ama oina thawal tawnari Sankritan sakpa matamda mioi ama ani khakna thawal tawba asi mapung fadaba gum tawi masida natana khoiramba amadi sel thaba changlakpa mioi singnasu lana niyom thugairiba asisu semdok mathau tai sel kharagidamak tanglaba Sankritan gi magun asi manghan gum si haiki Bhakti yauna chattaba adum yembada basokta paisa thaba dawna tawgi mo aduna khajitang ngai baibu asi anani tawsi di ngai na lawjage aduga yong ba khangdi jei ga khangdi sum aphoba tangkalakoi tawsi di tawninga mong amda tawgi mong le sabagi tawon tawbiri mayam na asi kitang nga chana na basi haiba lakpa kangbuda sumai tawsi sina phagani sina jade koi lakpa ngama habu ngam tawbiu aduga ina makata na haijening badi tongan ba matang isai tawba kangbunasu sakti tonda damak sangaga sakpasu yawi koi so ina dumak haijening maramdi hairaba kangrola si khangna masingdu sumna si ama tawsi haibadu lepiraga duda sathabiu ana haijening Jahi kudingi lesang sit na pangthokduna lakliba nupi lal ningsing numit chatliba jahi asigi oinasu tha asigi tang tarani thoida jiribam dasu pangthoklagani haina hairi marfuhum doi suba nupi lal ningsing numit thauram asigi damakta miyamna mateng pangbinaba 83rd nupi lal ningsing numit observation committee jiribam gi convener haubam thoibina jiribam gi babupurada leiba nupi lal office complex ngasi pangthokiba paumi singa unaba amada phongtokhi Manipur da laidiba rehabilitation center kayagi maru oiba thaumi sing amadi All Manipur United Clubs Organization amukogi thaumi singa loinana ngasi kwakathel da laiba amukogi loisangda mifama mapang thokre amukogi president Fairoizam Nandoluwangna mifama mapu oiduna pangthokiba mifama duda United Rehabilitation Centers Manipur URC Manipur haina mingtholba rehabilitation singi apun malub ama semki ngasi nauna semki balub aduna Manipur gi rehabilitation center singi issue amadi problem sing khanna bagaloinina henna phaba thabak pakhat kani hari loinana mioi tara taruk na saba executive committee ama sem khare haina amuko gi secretary organization thokpa chirol amana khanghalakli Lamdam asigi miyoi singbu masamau fana leihanna pandamda paikhatlakpa thabak saruk ama oina Rama Foundation Manipur ga khotsamnaduna Lamding Educated Welfare Association lewa Lamding Thawal District na sinduna Upper Primary School Lamding Khomanthem Laikaida free health checkup camp ama pangthokre hariba camp asida miyoi chani romgi BP weight amadi sugar test toki
Tamenglong Battalion na 22 Sector Inspector General Assam Rifles East Kimit Yamakada None District ki Khongsang Village da nong magi oiba free medical camp amang ngasi pangthokre. Camp asida ana laying balakhiba Miyoi Singda Limna Hidag Lang Taksupiki Medical Camp asi Battalion Medical Staff amadi District Hospital gi Medical Staff singna Saruk Yaduna Chathakibani Nakalamaromda Tamenglong Battalion na 22 Sector IGR East ki Media Makada Tamenglong gi COB Degree Ramda Numit Nini gi oiba Run for Fun amadi Sports ki thoram kaya pangthokre. Ngarang pangthokkiba thoram sing aduda chahi maridagi taramari faubagi manungda leiba angang sing saruk yakhi Assam Rifles amadi lamda matungi miyamga afaba mari thamnaba amadi angang singbu hakjang fana leihannabagi pandamda thoram sing adu pangthokkibani hari. Thawbal kaithel bu lu nan ba kaithel ama o henna bagi pandam danga si kaithel asigi akoiba amasung manungda lamtu sengbaga loinana masigi akoiba da leiriba matam kuina phunjinduna leiruraba iram nala sengtokre. Thawbal Municipal Council na sinduna pangthokpa lamtu sengba kududa saruk yakhiba council asigi executive officer MAYENGBAM Pradeep na aikhoigi paumi da hai ngasi chathariba drain sengbagi Tabak asi maruoina Thawbal kaithel asi lu nana thamnabagi pandamna chathabani kaithel asigi akoiba da leiriba dukan phamliba amasung street vendor phamliba singna drain manungda amol akai plastic bottle thadabagi nu amadi lebak thonjinduna drain phunjinbana maram oiraga kaithelda ising thumjinba manam namthiba dogale haiba complaint kaya lakpadagi ngasigi drain tengbagi thabak asi chathabani haki kaithel asigi akoiba da leiriba yumthong natraga dukan phamliba singna door to door garbage collection ki card paibiyu aduga municipal council ki collection lakpada amod akai fata hauti sing adu hapiyu dukan phamliba singna drain gi mathakta potchai paisenba natraga drain manungda amod akai plastic thadaba gi hainabi thadokpiyu district deputy commissioner na drain gi mathakta dukan sajinba potchai paisinba yaroi haina order amasu thokiba leire kanagumana hairiba athingba asigi mayokta thabak toramba thengnarabadi ain gi oiba khongthang lokhatkani haina EO Pradeep na makhata na phongdoraki Thawbal kaithel gi akoi bida leibiriba mayam punamangna door to door card ase supai paibi da chpai yadrabani hoji door to door card paibi yu usagi waste ado train da ari khadabi mota municipality gari lakpada happy yu municipality soi lokal palaksagani ado masi pai da sing dia koi dukan gi license kalakpa kaithel phangni mai belda street vendor gumba mo gi license lobuki ba thakpa koi soi na tokjarakani masi disi Thawbal na thokko order magi makhada ju koi gi drain gi mathakta unauthorized structure amata leibe yadramni aduna drain gi mathakta sajaliba dukan hamjaliba natra mayam sinje lokopina baina nichindari Kaisamthong Assembly Constituency gi MLA Nisikan Singh Sapam nangasi Old Age Pension Card Chama Yankhai Mathoi amadi Widow Pension Chama Taruk Puna Card Chani Yankhai Taret ACS gi manungda laiba chahi humfu helaba singda masa masada khujinakre Card yenthokpagi tharamadu Kaisamthong Irom Pukhri Mapal gi Community Hall da Irom Pukhri Mapal Social Club na sin langduna MLA Nisikan Singh Sapam bu taram na ukpagi tharamda yenthokibani Tharamadu da MLA Nisikan Singh Sapamna Chief Guest Ningthaujam Binod DSO Imphal West Social Welfare Department Asigi Deputy Director Prida Hari DH Jivon Retired Director Veterinary Department Irom Borjit Raisangthem Jatra Ex-President Irom Pukhri Mapal Social Club Amadi Club Asigi President TH Ibobina Maru Eba Mithung Singonya Saruyaki Nakalamaromda Kaisamthong Irom Pukhri Mapal da Sariba Water Reservoir Asi Atubada Saba Loisinna Bangasi MLA Nisikan Singh Sapamna Yengsin Kre Yengsin Khongchadada Manipur Lengaki PHED Department gi Chief Engineer Su Sarugyaki MLA Nisikan Singh Sapamna Atubada Water Reservoir Asi Saba Loisinaba Chief Engineer da Pautak Pikre Hari Kulhumdoi Suba Hornbill Festival gi ngarang humni chanma numita lam koiba lising taranithoi mangana yengba lakhi Kisama gi Heritage Village ta pangthokliba Hornbill Festival asigi nini chanma numita lam koiba lising taramathoi marfudra manga lakhi Department of Tourism Nagaland na numit khudingi lam koiba kaya lakpage haibagi matangda yengsinnaba statistista kumhai asigi nini chanba numita lakiba singi manungda foreign dagi lakpa miyoi
chama humpunithoi India gi lam koiba lising mari chama nifunipan amade Nagaland manungi miyoi lising taret chatruk marfudra manga oiki nini janma numitagi humni janma numita lam koibagi masing khara henkatlaki hari Leibak damak thawai na pon thapi khraba Assam Rifles ki personal Arunachal Pradesh tagi Nanwang S Konyak ki mafamda Kaithel Manbi Battalion Assam Rifles na ngase ikai khumnaba utpagi thoram ama Imphal West ki Kaithel Manbi garrison da pangthokre Leikhidraba Nanwang S Konyak kumja lising ni tarataru ki ngasigi numit asigi maktada Arunachal Pradesh ki Ginu da mathau tauna Leibak ki damak thawai thakibani Leikhidrabagi mafamda battalion asigi makok thongba officer yauna rank khuding makki personal singna leisu katuna ikai khumnaba utki haina IGR South na thokpa chirol amana hairi Navy sing inuit ngasi lebak asida Pakistan na pangthokli Indian Navy na kumjali singam gachamapan hundra mathoida Pakistan ga lantheng na bada laukiba thaudang bu ikai khumnaba utpa oina amadi Karachi hitang famda India gi Navy singna Pakistan gi lan gi jahaz masing khangdana kap khaiduna mang ta hankiba amade Pakistan gi Navy personnel kaya hatuna thengnakiba lan atubu ningsingduna numit asibu chahi khudingi palan tawduna lakpani numit asi Indian Navy singna isingi ngamkhaibo ngak sen badalawri bathaudang busu singthaduna pangthokpani Chief of the Naval Staff Admiral R Hari Kumar na numit asiga mari lenana pongdokibada Atmanirbhar Bharat ki khongthangbo hena Chetsin Hannaba Indian Navy singna made in India made by India amadi made for India haiba security solutions sing and sida thazaba thamni haki ahanba oina leibaki konung Delhi gi wangmada Visakhapatnam da Navy Day pangthoki thoramadda President Draupadi Murmu na sarugyakhe numit asina lakpada Prime Minister Narendra Modi na Indian Navy bu thagat pa phongdokladuna Indian Navy na leibak asibu chetna ngak seli amade Indian Navy na leibaki aruba tanpham kaya da puthokliba thongna asi topi haki Howjik pau ki marak thatna atin break amtak losari Electric laktabana maram oiduna asabi ising phanglar haibi nungsa thiningai leitraba Thompson solar water heater contact number 9862669522 Aikhoigi address Hairanggoidong Nithamcha Karong Imphal West Manipurda agri entrepreneurs based in a basket Pukai agri business none banana company na chingba kaya semkalaba matung program asi hauzik Manipur ge agri entrepreneur ainingba mipum khuding maktagi application kaujari Manipur ge district pumnama cover tawjagani training pigani amadi khankal aba entrepreneur singda business pilot tawnana ba grant ke mateng supijagani business idea or model bu wahi chamanga dagi tadana ithoklaga apply tabiyo Ekhoigi email address contact@malkkfoundation.org hena akupa marol ke damak 8974478068 te contact tabiyo Break matung da mayang daram nok chani makhata pauda Film Forum Manipur FFM gi hangduna leirakpa Vice Chairman amasung General Secretary gi pham ani asi Film Forum Manipur gi Extraordinary Assembly gi warip gi matung ina menchinduna Film Forum Manipur gi Chairman L Surjakantana wasak lohan khibaga loinana okay amak chamna Vice President Vice President 1 amasung Ronel Chandra Maitaina General Secretary gi Thaugai ngasigi dagi kumja lisingani kunmanga fawbagi oina pu bahawragani haina FFM Information and Communication Secretary na thokpa chirol amana khangalakli Smile Foundation ga khotsamnaduna loktak battalion Assam Rifles na ngase Bisnupur District ki kumbi manung dalaiba mahi masingda thoidok hendoklaba mahiroi kayada Byju's ki learning materials sing yaurba Smart tablets sing yen thokre hari Nakalam Romda Tingnapal Battalion na IGR South ki makhada sports ki equipment kaya Saibul Village da yen thokre Military Civic Action Project ki makhada pakhat ki bakhong thang adu haurakliba sana khotna babu pamjaba sengbo makhong dagi hauna semgat na pandam da pakhat pani hari Lamdam asigi ningthau gi mit yeng makhada lamdam asigi tongan ba laibung kaya da
chattuna laibung kabagi thoramsing khananenabagi saruk ama oina ngasi ima panthoibi napat awang laikai ima wathalembi napat makha laikai nungpuk ningthau panthoibi laingobi ibidho wangbren wangu sandangkhong nungpuk ningthau panthoibi khoizuman tabi ima tampha lairembi wangu nachingba laibung singi maru eba mihut yauna hiram kaya da kopna khanakre haina umang lai kanba apun belov ukalgi secretary publicity na thokpa chirol amana hari ngasi phamki ba mi phamaduna laibung kapagi thoram sing leptana amade mapung fana pangthokna ba haina amato oina yanaki ngasi gi mi phamda saruk yaki ba laibung singna koliba laikai natraga khul singdagi miyoi yankhai puthoktuna handak kaubru chingdolda pangthokadoriba ima imoinu kurumbagi thoramda saruk yanabasu lepnaki haina chirol aduna makha tarakli hawjik sanabagi pau lobirasi FIFA World Cup World 2022 gi knockout stage ta Argentina na Australia bu panjil ani amada maithi babiduna quarter final changkhre Argentina gi ahanba panjal adu minute 35 chatpada Lionel Messi na chankibagaloina Julian Alvarez na ani soba half ta goal amaga chanduna match asida mai pakibani ngarang Qatar gi Khalifa International Stadium da sanakiba atopa match ta Netherlands na United States of America bu panjal ahum amada maithi babiduna quarter final changba ahanba team oikibani Netherlands ki Memphis Depay na match ki minute tara chatpa matamda ahanba panjal chanki dale blind na break mamang da panjal ama chanki bagaloina na Denzel Dumfries na panjal ama chanki USA gi amat tangai ba panjal adu match ki minute humdra taruk chatpa matamda Hazi right na chanki bani ngasi numidang pong nipan makhai tab matamda France ka Poland ga lamba tongnaragani Legendary Brazilian football player Pelé na haikre madodi mahak haukiba chayolda hospitalized tawraba matungda respiratory infection tawramki adabu haujik mahaki hakchang phibam yamna fagatle ngarang Pelé na mahaki Instagram post amada mahak masa yamna kankhatle loinana hanagum treatment ningthina chathari haina phongdoki masagi chahi marfunithoi suraba football legend asina mahaki fans singda pukning phathanaba positive oina Lainabasu appeal tauki cancer na naraba Pelé asi chemotherapy treatment chathabada respond taroktabadagi Sao Paulo hospital gi aroiba yahib tanfam palliative care da thamkhre haina Brazil gi pauche Folha de S Paulo na report taukiba pung kharagi matungda Pelé na mathaki wafam asi phongdorakibani Pelé asi game marfudrani thoi sanakibada punna goal Humdra tare chanba ngamkiba Brazil gi goal masing khwaidagi chanba ngamba sanaroini malem gi khwaidagi talent leba footballer ama oiriba Pelé gi hai singba aduna Brazil bu World Cup ki title ahumlak lawba ngamhanki lisingamga chamapan yangkhani pan lisingamga chamapan humfunithoi amasung lisingamga chamapan humdra gi World Cup ki title sing Brazil na lawki Humpurak Suba Mr. Manipur lisingani kunithoi gi final round Bhagyachandra Open Air Theatre da hojik chathari Hiramasigi mari lenina All Manipur Bodybuilders Association gi General Secretary su oibagaloidana Humpurak Suba Mr. Manipur lisingani kunithoi gi convener su oiriba Yumlembam Sunantana phongdorakibada Humpurak Suba Mr. Manipur Diamond Jubilee asina bodybuilder singda anoba mayong ama utpangamli category tare thokna khaidoktana pangthokleba competition asida Jim humfu taruk contestant chani humfu lakpagi manungda chani yangkhai tarukna saruk yari masigi manungda maru oiba chingi district yauna Besnapur Thobal Ukhrul Chandel Tengnopal Kangpokpi Imphal East amade Imphal West gi nupa amade nupi singna saruk yaki championship asida Mr. Manipur Open gi ahanba mana car ama loinana Mr. Manipur Junior gina Royal Enfield Bullet ama mana oina pigani atai category singda makok mathang tarak laba singda su certificate medal sel gi mana amadi khodol pot pgani hari
Federation asiki samnariba world ki federation ki secretary amadi president Hong Kong ki amadi India ki asungwa official singsina message thabi laktuna ko ki sobina sibu mapung phan ba loinana Manipur ki honorable chief minister amadi Manipur ki honorable governor Wabiriba Singh amadi DGP Manipur amadi loinana man ba ki official singna ko da message pizar pa adu masobina ki compile tawka ko chung china formal function ka loina ngasi goi ba inga sagi pau pizari ngasi gi oina Manipur da khwai gi sakhi bagi chang se Celsius degree 16.8 oike ingbagi changna Celsius degree 32.3 oike nuksete yawba ising manel gi changna ayukta chada marfutra homdoi oike amade nungthilena chada ni fotaret oike aroibada maroiba pau healthcare haibasi hospital fajahan ba adu nate hospital adu ki doctor staff amade infrastructure su matik chana leiba mathau tai haina chief minister nongthomam berena phongdokre merchandise 94 haina mingthon ba company amana loktak day lesingani kunithoi ga mari lenena pangthoki ba competition singda ma kok mathang ta khraba singda pigidaba sel gi mana ngasi fawo pithok trei company gi miyoi sing lot khare hari amadi border town more gi manung chana laiba M Shimal village ta yum ani mai ne tumna chakre lupa lakh tara taruk hen bagi mal chang mang tak han khare hauji ki ona di as news episode pau matang se loisin dare